Akasbani Imphal Nolini Devi na pau pajari ahanbada madu iba pau. Numit humni sathagadaba taratare suba Orange Festival ngasidagi Tamenglong District Headquarters ta hukre. Pradhan Mantri Narendra Modi North Eastern Council ki Golden Jubilee Thorum yaunaba hayang Shillong da lakadori. Kendra ki Selto Mantri Nirmala Sitaramana haidi mathang senba sahi gi kendra ki budget asi Bharat na mathang sahi kunmanga da tawgadaba thabak singgi sem sanaba budget oigani. Amashung Argentina amadi France Qatar da zathariba FIFA World Cup lisingani kunithoigi final sananaba sem saba loire. Ngasi ahum chuba maphamgi dama Croatia ga Morocco ga thengnaragani. Taratari Super Raja Thaki Orange Festival ngasidagi Tamenglong District Headquarters ta hokre. Tamenglong gi Apollo Ground ta pangthokliba festival asi thaji gi 18 phawba chathagani. Festival asi COVID laichatna maram oiduna sahi ani lepluraba matungda handak amuk pangthokpani. Komla khwaidagi yamna puthokpa sangdamnaba Orange Queen khanba nat ki oiba jago isai mahausa gi oiba masana sing adventure komla chaba changdamnaba camping tawbana numit humni ge festival asi gi mapung oiba sakdam oigani. Jago isai amasung drama ge festival numit humni sathagadaba Amrit Yub Kalotchap lisingani kunithoi kulumdoi ngarangdagi Imphal gi Palace compound da leba Maharaj Chandrakirti auditorium da hokre. Kalotchap asi Sangeet Natak Academy New Delhi amasung Manipur Sarkar gi Art and Culture Department na punna sinbani. Hayang phawba sathagadaba Kalotchap asida Manipur da natana Nagaland, Arunachal Pradesh, Assam amasung Nongchup Bengal na jingbadagi lakpa artist singna makhal makhagi jago isai amasung drama utli. Prince Narendra Ranjit Singh Sana sahi ahum amasung lising majani panya khaitaret ki Bharat ki ningtam lan haibasida numinini sathagadaba National Seminar ama hayangdagi Assam University Silchar da horagani. Manipur Seva Samiti Imphal Intellectual Forum of North East Manipur amasung North East India Habitat People Front Assam na punasinba seminar asi Indian Council of Historical Research New Delhi na sponsor tawraga Assam University Silchar na host oibani. Hatta Golapati Water Supply Manakta Double Pole Mapam Hundok Hongjin Tawgadabana Hayang Ayupung Mapandagi Numidung Babatung Pungkai Chatpa Pauba 33 kV Komalampak Kisampat Baya Kangla ST Line Maimutgani Masina Maram Oiduna 33 by 11 kV Kangla Substation Amazung 33 by 11 kV Kisampat Substation Nakon Mapam Singda Mai Pangloi Hari Pradhan Mantri Narendra Modi North Eastern Council NEC ki Golden Jubilee Thorum yaunaba hayang Shillong da lakadori. Pradhan Mantri na State Convention Center da pangthokadoriba NEC ki internal meeting ama yaugani amasung tungda Polo Ground da pangthokpa miyam ki meeting amada wangangani. NEC ki Golden Jubilee Thorum atuda Kendra ki Griha Mantri Amit Shah, Donor Mantri G Kishan Reddy amasung Awang Nungpuk Raja Singh ki Rajapal Singh amadi Mukhya Mantri Singh saruk yakani. Pradhan Mantri Narendra Modi na Shillongi Indian Institute of Management Meghalaya ki 4G Tower NEC ki project sing amasung Meghalaya ki project sing yauna lamdam asi ki maroiba project khara sangagani. Pradhan Mantri na tai project khara gi jata hungani. North Eastern Council asi lising machamapan humputara mathoida sangsad ki ek amane lingkhat kibani. NEC asi lising machamapan humputara nithoi ki November 3 Shillong da hongnobi matung ina hangdoki amasung saliba sahi asi ki November da sahi yangkhai mapung pare. Border Roads Organization BRO na Arunachal Pradesh ki Kurung Kume Jila ki Bharat China taina bangamkhai paringda kilometer mahina sangba lambi ama semnaba steel slack sizinari. Lambi asi Palin Phauraga Jorangwa District Headquarters Kalorianga samnagani. BRO की प्रोजेक्ट अरुणाचल की बॉर्डर रोड ट्रक्स फोर्स ना नेशनल हाईवे 13 की किलोमीटर अम सांगप मफम असि सेमकनबा स्टील स्लैग सिजिनरी तबिरिबा पावसी आकाशवाणी इम्फाल दगिनी केंद्र की सेल्टू मंत्री निर्मला सीतारमण हाइरी मथंग सेनबा सही की केंद्र की बजट असि भारत ना मथंग सही 15 ता तौगदबा थबक सिंगी सेम सानबा बजट ओइगनी Piki ki thorum amada wangang bada mahang nahai budget asi hanagi budget chingi wakalon induna semgani.
Srimati Sitaramana Udyogsinda Chakhulaba Leibaksinda Chathariba Lalol Itiki Tabaksingna Nongchup Leibaksinda Seltumgi Pibam Sokna Ledingai Matamda Bharat pu Puthokpa Natraga Pothoksingi Hap Ohenbada Karamba Mityangna Yanghangatagi Haibagi Lalong Sem Sanaba Khanganki Magna Hai Bharata Mapalamgi Sel Thadaba Hengat Hanaba Sarkarna Khudong Chaba Kayamrum Panghale Majung Niti Niyom Kaya Komthok Hale Masida Natana Lebak Asida Ikogi Udog Dongning Basing Lakhanaba Honari. Srimati Sitaraman Hai Europe Yauna Chakolaba Lebak Sangi Farm Sing Bharata Pusi Laknaba Udyog Sing na Honabagi Tangai Fajabasulei. GST Council ki Nipunipan Chuba Mipam video conferencing ki Khotang da ngasi pangthoklagani Mipam asida Kendra ge Salthum Rajya Mantri Pankaj Chaudhuri Rajya amachung Union Territory sing ge Salthum Mantri sing amadi Kendra amati Rajya Sarkar ki makok thongba official sing yaukani ngasi ki Mipam asida GST ain ki makhada leiba wafam kaya warip lawraba yai Maduda natana pan masala amasung gutka gi karbada khazna matpa sing thingnaba pambai puthoknaba amasung appellate tribunal lokhatpagi warip su lawraba yai Meghalaya ki Mukhyamantri Conrad K Sangmana chairman oiba group of ministers na sagol chenumita Selthum Mantri Nirmala Sitharaman da makhogi report pisin kibaga loinana online game amasung casino da GST lobagi wafam chu khanagani GST Council na tax officer singi report khanagani amishung akaknaba pochai amadi service sing da logadaba GST ki sang mayek sengna laptopkani Pakistan ki mapan thoram mantri Bilawal Bhutto na phongdokhiba yamna ikai ningai oiba amishung mingsa thingai oiba wafam sing adubu yaning daba phongdona BJP na ngasi leibak sin bathongbada wakat khongjang changchili BJP na hai wakat khongjang asi leibak sin bathongbada rajya pumnamaki konung singda chathagani Qatar de Sathariba FIFA World Cup Isingani Kunithogi final sananaba samsaba loide Argentina ka defending champion France ka sanagadaba final match asi hayeng Lusail Stadium da sanagani Bharat ki matam numidang pung 9 makhaidagi sanaba hogani Argentina masung France ki team animak thong manana ui FIFA World Cup Isingani Kunithogi kwadigi panjal masing yamne chanba sanaroi mari team sing asida ani yauri Argentina ki Lionel Messi amasung France ki Kylian Mbappe tournament asida panjal manga sanaduna khwadigi panjal masing yamna chanba sanaroi oidi Team animak na makoi gi oina ahumlak suba oina title launaba chauna asa tawri Argentina lising machamapan hubutara nipan amasung lising machamapan marfutarukta World Cup lawkre France na lising machamapan marfutara nipan amasung lising anitara nipan da title asi lawkre Ngasi ahum supa mapam kannabagi dama Khalifa International Stadium da Croatia ka Morocco ga thingnaragani Bharat ki matam numidang pung 5 makhaidagi sanaba hogani Kendra ki Griha Mantri Amit Shah ngasi Kolkata da Eastern Zonal Council ki mifam da charuk yagani mahak ngarang numidang mifam adu yaunabagi dama Kolkata da thungkre Nongsu Bengal ki Mukhyamantri Mamta Banerjee amasung Eastern Zonal Council da yawba atai rajya sing ki Mukhyamantri sing mifam adu da yawgani Sri Sahana ngarang numidang Kolkata da leba BJP ke state office da dol ki luchingba singa unaki Bihar da Hussein ba yu thaklu badagi sikhiba mi ki masing marphumathoi sure khwaidagi yamna mi 63 mari Saran jila da sikhibani jila asida nongda mi 15 su sikhre Siwan jila da mi manga sikhi anina Bengusarai jila da sikhibani Hussein ba yu thakpadagi rajya asigi anawba mafam singda su mi siba yaurakle mi kun manga na mamit udre Tungan pa hospital singda mi kuntra laikan naribana mi sibagi masing hengalakpa yari laikan nariba sing adugi manungda tarani thoi ki phibam luna leidi thaudo adigi matangda National Human Rights Commission na Bihar Sarkar da notice bikre aruibada maruiba pau amuk hanna Numit humni sathagadaba 33 chuba Orange Festival ngasidagi Tamenglong District Headquarters da hokre Pradhan Mantri Narendra Modi North Eastern Council ki Golden Jubilee Thoram yaunaba hayeng Shillong da lakadawri Kendra ki Selthum Mantri Nirmala Sitharaman hari mathang chenba chahi ki Kendra ki budget asi Bharat na mathang chahi 15 da tawgadaba thabak singi sem sanaba budget oigani amishung Argentina amadi France Qatar da sathariba FIFA World Cup lisingani kunithoi gi final sananaba sem saba loire ngasi ahum suba mafam gi dama Croatia ga Morocco ga thingnaragani Paulo Jare